ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18 ꯏꯪ ꯀꯨꯝꯖꯥ 2025ꯗ ꯑꯦꯁ ꯕꯤ ꯒꯔꯜ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ NCC ꯌꯥꯎꯕꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯁꯤꯗ ꯐꯪꯒꯗꯕ ꯀꯥꯟꯅꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯁꯨꯒꯥꯏꯅ ꯇꯥꯛꯈꯤ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯡꯈꯝ ꯄ꯭ꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯑꯞꯂꯣꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯎꯅꯃꯤꯟꯅꯁꯤ꯫ Sao khối lấy ra sai YouTube channel subscribe không 자신에게 도망가 자기가 Good afternoon, sir. Sir, this is not our ship plan. ꯂꯥꯟꯒꯨꯝꯕ ꯇꯧꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯄ꯭ꯂꯦꯟ. ꯁꯤꯗꯤ ꯌꯥꯝ ꯃꯑꯣꯡ ꯌꯥꯝ ꯇꯥꯏꯅꯦ ꯁꯤꯗꯤ. ꯁꯤ ꯑꯩꯈꯣꯏꯅ ꯁꯥꯕꯅꯦ. ꯑꯩꯈꯣꯏꯅ ꯁꯥꯕꯅꯦ ꯁꯤꯗꯤ ꯑꯦꯛꯁꯄꯥꯏꯔ ꯇꯧꯕ ꯁꯥꯕꯅꯦ. ꯁꯤ ꯀꯩꯅꯣ ꯉꯥꯈꯠꯂ ꯊꯝꯗꯣꯏꯁꯤ ꯀꯩꯅꯣ ꯁꯤꯗꯤ? ꯑꯣ ꯌꯦꯁ ꯉꯥꯈꯠꯂꯒ ꯊꯝꯃꯣ. ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ꯭ꯔꯣ? ꯀꯩꯅꯣ ꯑꯗꯨꯕꯨ? ꯁꯥꯔ ꯁꯤꯁꯦ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯔꯦꯡ ꯕꯦꯁ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯁꯤꯁꯤꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯔꯦꯡ ꯕꯦꯁ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯁꯤꯁꯤꯅ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯔꯦꯡ ꯕꯦꯁ ꯑꯣꯏꯗꯣꯏꯅꯦꯕ. ꯁꯤꯅ ꯁꯥꯔ ꯁꯤꯁꯤꯅ ꯈꯔ ꯈꯛꯅꯦꯕ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯁꯤꯁꯤꯅ ꯁꯤꯁꯤꯅ ꯃꯀꯣꯛꯅꯦꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ. ꯁꯥꯔ ꯁꯤꯗ ꯂꯩꯔꯦ. ꯆꯞ ꯃꯥꯟꯅꯩꯌꯦ. ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯍꯦꯟꯅ ꯁꯤꯁꯤꯅ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯈꯛ ꯈꯟꯒꯠꯂꯒ ꯁꯦꯝꯕ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯄꯨꯂꯞ ꯑꯣꯏꯅ ꯁꯦꯝꯕ. ꯁꯤꯁꯤꯅ ꯀꯩꯅꯣ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯀꯣꯛꯇꯨꯅꯦꯕ ꯁꯤꯁꯤꯅ. ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯑꯣꯏꯗꯣꯏꯁꯤꯅ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯀꯣꯛꯇ ꯑꯣꯏꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯁꯤꯁꯤꯅ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤ ꯃꯀꯣꯛꯇ. ꯁꯤꯅ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ. ꯊꯥꯕꯗꯁꯨ ꯍꯥꯏꯐꯦꯠꯕꯨꯗꯤ ꯎꯔꯦꯕꯀꯣ ꯄꯥꯕꯗ. ꯑꯗ ꯅꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒꯅ ꯍꯦꯟꯅ ꯌꯥꯝ ꯂꯥꯏꯅ ꯈꯪꯕ ꯉꯝꯅꯦꯅ ꯍꯪꯕꯅꯤꯗ ꯁꯨꯝ ꯌꯥꯝ ꯐꯩꯌꯦ ꯁꯤ. ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯎꯠꯂꯤꯁꯤ ꯌꯥꯝꯅ ꯐꯩꯌꯦ. ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯎꯠꯅꯕ ꯇꯧꯋꯣꯕꯀꯣ. ꯁꯤ ꯌꯥꯝꯅ ꯐꯩꯌꯦ ꯁꯤꯒꯤꯁꯦ. 시부 까이노
리ং 뭐야 리ং면 뿌리라고. 아. 예스. Yeah.